ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯤꯛꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯃꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯊꯧꯂꯥꯛꯄ ꯃꯥꯒꯤ ꯐꯝꯕꯥꯜꯊꯛꯇ ꯑꯃꯨꯛ ꯐꯝꯊꯔꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ, ꯏꯄꯥꯔꯤ ꯑꯁꯦ ꯖꯤꯡꯅ ꯈꯨꯔꯧꯅ ꯃꯥꯡꯇꯨꯡꯗ ꯂꯩꯔꯤꯗꯣ, ꯑꯗꯨꯅ ꯏꯄꯥꯔꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯁꯥꯌꯣꯜ ꯑꯣꯏꯔꯤꯕ ꯈꯨꯔꯦꯡ ꯑꯁꯤꯕꯨ ꯏꯄꯥꯔꯤ ꯑꯁꯤꯅ ꯁꯥꯝꯕ ꯃꯌꯣꯡ ꯌꯥꯜꯂꯕ ꯃꯇꯨꯡ ꯏꯄꯥꯔꯤ ꯑꯁꯤꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯀꯗꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯔꯤꯕ ꯏꯃꯣꯝ ꯑꯁꯤꯕꯨ ꯌꯩꯕꯤ ꯂꯧꯔꯕ ꯃꯇꯨꯡ ꯄꯥꯔꯤ ꯑꯁꯦ ꯁꯣꯏꯗꯅ ꯁꯥꯎꯔꯛꯑꯅꯤ꯫ ꯑꯗꯨꯒ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯄꯥꯔꯤ ꯑꯁꯦ ꯁꯣꯏꯗꯅ ꯑꯩꯒꯤ ꯁꯥꯌꯣꯜ ꯑꯣꯏꯔꯤꯕ ꯈꯨꯔꯦꯡ ꯑꯁꯤꯕꯨ ꯁꯥꯝꯕ ꯃꯌꯣꯡ ꯌꯥꯟꯅꯕ ꯁꯥꯝꯕ ꯃꯌꯣꯡ ꯌꯥꯔꯛꯑꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯏꯄꯥꯔꯤ ꯑꯁꯤ ꯁꯥꯎꯍꯟꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯤꯡ ꯈꯨꯟꯗꯤꯟꯅꯐꯝ ꯃꯥꯏꯀꯩꯗ ꯃꯥꯏ ꯂꯩꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯊꯧꯂꯥꯛꯄ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯤꯔꯝꯂꯦꯟꯗꯅꯤ ꯊꯧꯕ ꯃꯪ ꯑꯃ ꯃꯪꯉꯝꯃꯤ꯫ ꯃꯪ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯃꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯁꯤꯕꯒꯤ ꯑꯣꯏꯅ ꯎꯔꯛꯏ꯫ ꯊꯧꯕꯁꯨ ꯃꯪ ꯑꯗꯨ ꯎꯔꯛꯄꯗ ꯊꯧꯕ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯧꯕ ꯁꯝ ꯑꯗꯨ ꯅꯥꯟꯊꯔꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣ?" ꯍꯥꯏꯔꯒ ꯊꯧꯕ ꯈꯤꯇꯪ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯊꯥꯕꯂꯩꯗꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯝ ꯇꯨꯝꯂꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯕ ꯑꯗꯨꯗ ꯊꯧꯕ ꯃꯥꯁꯨ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ "ꯅꯣꯡꯁꯤꯗꯤ ꯉꯥꯜꯂꯝꯃꯦꯅꯦ" ꯍꯥꯏꯔꯒ ꯊꯧꯕ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯏꯃꯨꯡ ꯃꯪꯒꯣꯜ ꯂꯣꯏꯅ ꯋꯥꯏ ꯁꯤꯠꯇꯣꯛꯂꯒ ꯇꯨꯂꯁꯤꯕꯣꯡꯗ ꯙꯨꯞ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯣꯔꯦꯟ ꯃꯃꯥꯅ ꯏꯔꯨ ꯂꯨꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯊꯥꯕꯂꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯊꯥꯕꯂꯩ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯊꯧꯕꯗ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯔꯛꯏ꯫ ꯊꯧꯕꯅ "ꯏꯃꯥ, ꯅꯣꯡꯁꯨ ꯉꯥꯜꯂꯦ ꯑꯗꯨꯒꯤ ꯍꯧꯗꯣꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯃꯥꯅ ꯍꯧꯒꯠꯂꯒ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯁꯨ ꯂꯨꯝꯃꯒ ꯊꯝꯂꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯉꯁꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯂꯝꯃꯤ꯫ ꯀꯅꯥꯅꯕꯨ ꯉꯛꯂꯣꯏꯗꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯉꯟꯅ ꯍꯧꯒꯠꯄ ꯊꯦꯡꯅꯗ꯭ꯔꯤ, ꯑꯗꯨꯒ ꯃꯃꯥ ꯊꯥꯕꯂꯩꯁꯨ ꯍꯧꯗꯣꯛꯇ꯭ꯔꯤ꯫ ꯊꯥꯕꯂꯩ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯥꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯊꯣꯡꯗ ꯍꯥꯟꯅ ꯆꯪꯂꯛꯏ꯫ ꯊꯥꯕꯂꯩꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ꯫ ꯑꯁꯤꯅꯅꯤ꯫ ꯊꯧꯕ ꯃꯃꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯧꯕꯅ "ꯏꯃꯥ, ꯏꯁꯤꯡ ꯑꯁꯥꯕ ꯁꯣꯝꯗ ꯂꯩꯔꯦ." ꯊꯥꯕꯂꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯏꯔꯨ ꯂꯨꯖꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ?" ꯊꯥꯕꯂꯩ ꯃꯥꯅ ꯏꯔꯨ ꯂꯨꯖꯔꯤꯀꯥꯟꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯙꯨꯞꯀꯤ ꯃꯅꯝ ꯅꯝꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯏꯔꯨ ꯂꯨꯖꯕꯗꯣ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯥꯁꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯙꯨꯞꯀ ꯊꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯊꯧꯕꯁꯨ ꯊꯣꯛꯂꯛꯇꯨꯅ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯊꯥꯕꯂꯩꯅ "ꯀꯦꯝ ꯇꯧꯗꯦꯗ." ꯊꯧꯕꯅ "ꯉꯁꯤꯗꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯅꯣꯛꯂꯤ ꯇꯧꯏ꯫ ꯊꯥꯕꯂꯩ ꯉꯁꯤ ꯃꯆꯥꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ, ꯑꯗꯨꯒ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯊꯧꯕꯅ "ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯆꯥꯛꯇꯣ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ" ꯍꯥꯏꯔꯒ ꯊꯧꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯃꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫
ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫